mi hatlu haina ensinba leibakki lo sibu mayang siphaina lu toubikhrabra leibak asida leiriba state kunipan amasung union territory nipal asigi manungda khulai paiduna maning makha tambagi lan horiba state singi manungda manipur su amani khulai paibagi ihau yamna kanba jammu and kashmir gi hek mathangda haujikti manipur na oire haiba fawa yare maramdi left wing extremism di tapna tapna India government na yosinkhre India gi mayo lamda leiramba Maoist ki lalho maru phangna muthatle haina Union Home Minister Amit Shah na lauthokpa leikre North East ki state singda matam amada mangal naiba lalhobo oiramba NSN group singsu ceasefire tawnakre Assam da irang leiramba Alpha gi su masing yamba kangbudi laingakta surrender tawkre adumakpo Alpha ID haujisu lalho adum sathari Karbi gi lalhobo singsu loinama khulai thadokre Manipur da su kuki jogi khulai paiba kangbu sing suspension of operation tawnaduna designated camp sing da thamle adubo masing yamlaba lalhoba kangbu ataiti haujik su maning tamna lan hori kulai paibagi ihau sing asina manipur gi chakhut thorangi thabuk singda mangam salhande misam miyam dagi namduna tax lobagi wathok kayamarum lakle manipur da kulai paiba lalhobu singi laingak ama amasung India gi constitution gi makhada lingba laingak ama leibadongna adum tawraga lai asigumba tanfam asida manipur da sathirba kangluk ki irang ma tholuktuna miyoibagi hingbagi famkham thokpa pumnamak matpiri leibak asigi constitution gi article kunmathoi gi makhada right to life amadi personal liberty matpikre mara leijadaba miyoi kayamarum hatkre mayum mai thakibadagi leifam leitraba miyoi kayamarum leire constitution gi kanglon pumnamak ngakpa ngamdre Kunda minariba purup singsu masa hingnanaba masung kul ngaknanaba haiduna village volunteer kaya makuta nongwai paidun thoknarai mafam amaga sathok sasin tawba yanate national highway sing thingjalaga thami leibak asi lo leitabadongna leirakpasi chahi 3 henkre pumnamak si tholakpagi maru oiba maramdi manipur lengakna state asigi law and order ngakpa ngamkhidabadagini state ki force yauraga manipur da personal lising humpu taragi matakta lay masi oijargasu singdadi irang laksin bangamdri ngamnanabasu honabu ude housing amu chingda kanglup ani hanaba horakle adubo manipur lengakti masagi tawfam thokpa law and order ngakpagi thodang adu fawba kaukthoklega leiri manipur da hojik thokliba tamthirba thodok wathok singasi namthanabagi damak CRPF ki commando battalion for resolute action Cobra ki battalion ani Manipur da thabiraknaba Manipur government hajar wafam ma Ministry of Home Affairs na ayaba pikre Union Home Minister Amit Shah na ayaba hek pikibaga West Bengal amasum Assam da leiramba Cobra ki battalion amamam Manipur da thajinaba khangan ki hausiti company ahum dagi tadana Manipur da thunglare hariba company ahum adu numit nifu mangani gi akanaba training ama Kangpokpi district ki mafam amada leiba CRPF ki training center da haukre Cobra ki team sing thunglaba matungda hausik da CRPF ki Director General GP Singha Manipur da laglam ki training tawriba personnel sing aduda mahakna wa ngangladuna micham taba mafamda kulai paiga chatpa miyoi pumnamak hek ubaga hatlu haina pautak piki lakadawriba chahi amadagi ama makai fawbagi manungda Manipur gi phibamda chauna ahongba ma soidana laklagani makoida pirba nungoi amasung maru sing adu season nadragadi karimat kanade makoina mi hatpada tholakpa afaphatagi teksak pumnamak DG ama oina mahakna lawgani haina su phongdoki mahakna ki buafam adugi video footage thuna yangna social media da viral orki sathiba tamthiba lona yafam thokta mahaki wangang adu Delhi da phongba Hindu pausegi ahanba lamai da su pau oina hablaki Cobra Commando singasi kumjali singani nipan gi September 12 da Central Reserve Police Force ki makhada linkit kibani anti-national operation amasung counter insurgency gi operation chatha naba jungle warfare da ningthijana training pirakpa kangbuni Chhattisgarh, Jharkhand, Odisha, Maharashtra, Andhra Pradesh amasung Telangana gi lona bomapam singda mapangal kanna leramba Maoist sing adu Cobra Commando singda laksin bangamki nupa amasung nupi nexel kaya marum hatki kaya amana khulai ga konana surrender tawraki adugumba counter terrorist sing lanfamda mai paklaba Cobra gi team adu north east da mapung oina Manipur da thokliba nongmai paibagi irang asiga mari leinana thajilakpani makhoi makhong makhut punsin bidragadi Manipur gi chingda leiribu khulai paibasing asi matam kuina makhoi gi mangda lepa ngamloi adubu luribadi mi halamdai da su yawa kangbu natte haiba aduga atai matam da su oina leiribu kangbu asi India government yoktuna thamba kangbu amani haibasi Cobra kangbu na khanglaga thabak tawraklagadi ngaprum onkhiba haibasi masana tabani
matang asida panjanibu wafamdi CRPF ki DG asina miyoibagi punsibu karisu leitane hektamak hatlu haina phongdorpa si taba nungaiti India gi maming leirba miyoy kyana Manipur thokliba khulai paibagi muknabasi wari sanarga losingadabani haina ringaisida mahakna phongdorkibu wafam kharaduna India gi lo sibu makoigumba kharagi khubam nungda leibra haina hangnarei Tasengbadi makoigumba miyoy si logi makada leirga thabakna hingcha yaitambadongna tawbani haiba tabani